Sajibugi nongma panba chairauba numitsu loikri. Hanagumna marupsingdusu kolesa dumakari. Somda Purelna tombada thabak pumba sinaramduna magi office room madudagi tholaktuna park tawduna leiriba garidu thaudoktuna mafam amada lakle. Mafamdo 5-star hotel amadadi yauraduna garidu mafam chana khamlamduna hotel dugi manungda changlai. Hotel gi receptionist amada hangduna changlaklaga room amagi thongjulda leplare. Thongdu lok tawramdabana adum changlai kaduda. Thongnau mayada tung onthoktuna leplami nupi ama. Mi changlakpagi makhol tabada mamai leitholaktuna Purelda yenglai. Kuina urudraba nupidu unabada ngaihakti tawpham khangdi Pureldu. Adubu wakhalda phajinduna kaishu khandabagum maithongda expression amata uttana nupiduda yengi. Sinthadi haungnaruba tawdana mapi sintharakni wa amatadi nganglakti ngaihakti tumin lainai animak. Purelna mafam sida ai kausi kai maramgino. Sintha mapi taithoklaga khumlai. Lefalaga sum thamleise phamse. Animak thaduna thamliba tablega kostuga gi manakta changsinduna phammi. Purelga Sinthaga do mai onsinaduna phambani. Sinthana nungairiba natra yambung. Nang nainingba wado sadayo ai matam leite. Sintha tumina ngaihak leiramlaga khonjel tanik. Ai lankri. Ai yam lankri na phamda. Yambung ngakpipam thokte haiba ai khange. Adubu isana lale khangna yambungi maphamda kari swaidana ai leiba ngamdre. Landida nang adumna haiganu. Matik charudaba pupang sudaba ina lanba ngaktani. Aigi mangda dumna kapkanu Sintha. Tariba pido taithoknaba thauna aigi phamda leiti. Yambung masu sida leibra. Ibani divorce tauba thani muk phari. Delhi da ai thabak amagi lakpani. Punsi haibase karino haiba ai khangjalaktre Sintha. Hingadabase sumtalakpagum tawi. Yambungi punsidi matung tarakpada nungaibata oigani haiba aina thajai oisi oibiyo. Phari ai thabak khara lehui hanaba tawrage. Haiduna haugallaklaga table da leiriba pek tawduna leiriba pot adu laukhattuna Purelda pirai. Matungda unani unaroi haiba tamba ngamba nate. Se Yambung masidi pubiko. Potsaksing asina aibu hena wahale. Ira leiba aina potsaksing sigi mapu oibada matik jade. Aduna Yambung nga thengnaringaida pubikro. Purelna Sinthaga pikiba gipsingni haiba khangi. Purelna Ibanigi warina loikibagum potsaksing sigi kanaba mafam engonda leite. Sintha nangoda nungai loidraba oirabadi nangna thokpa tawko. Masida aigi ithaunati pitokraba potsakti aigi oidrabani. Nungaina leyu Sintha ai chalukige. Purel wahai khara se hairamduna hotel adudagi tholaktuna gari thaudorakli. Ningsinglai matamdugi wari singdu mari. Mapaga khanaduna thokhiba numit aduda yumda hanjila uyadabadagi mabok rasina sinduna maboki mapamda leituna metric exam thaki. Lairik makhadi Delhi da tombagi manakta leiduna tamhanki. MBA kaba matamdani Purelga Sinthaga nungsinarakiba. Purelgi punsida mikup kharadi Sinthana minok pikibani. Sinthasi masagi khara pangba miyoini. Nongmata Purelna imung manungi maramda wari sadri amadi moi company gi matangda sunongmata pandi icham chamba miyoy amagumna adum leijai. Nungsinaba chahi ama pharakpa matamdani Sinthana mamanabini aduni haidana party chatpa horakpa class yaudaba horakhibadu. Purelna Sintha ngasi su class yaudabi nganhan kidoira. Aina imanabagi birthday layana ngarang haidudi Yambungna college type changamona lakpibay wani. Pukchil ampikpagi wadi nate Sintha. Nanga tinariba misingdo khatpalangbadana hena ui. Aduga nupasingdugasu nanga loinaningde. Moidagi khara lapna lehaningi. Is Yambungi wasidi aisi irang yang pamba tahalene.
Asuk chawkhatlaba matamsida nupa nupi tinabada hojiksibu yam yengsinaribro. Nangna leirise miramdani Sintha. Nupaga tinaganudi ai haikidi. Moiga numidangda kaina nangna party nina chatpado aina pamdabani. Sinthada Purelna hariba wadu lausinbade haitana saugatuna khumlai. Atu pukchel pikpa nangi wakhaludune tukachai. Nahandagine yambung nengonda karamba mining yengi haibado ai ngasidi mayek singedana. Yare wasi swada leporsi. Asengba wahiradi namai thampham leiriroine. Tanjaduda Sinthagi mamanabi ama laktuna Sinthabu chingduna puraga chatki. Lao thing he nang laktadana ne kega kaktriye lao sasat. Sinthasu sauningna Purelda yenglamlaga mamanabidugi matung inki. Mamangdasu Purelna Sinthada haiduna laabani. Sinthana lairik tamba laaga asumna tawbasi. Adabu ngasidi Pureldu sauninglaktuna wa khara haikri. Anido matam kharadi kauna ngangnadi masimakna Purelna Sinthabudi khakmirai khiba laite. Numittu Valentine's Day numitni. Purelsu Sinthabu phajana themurage khanduna rose bucket amaga sana khudok amaga laidun tholai. Nomata Purelna Sinthada mamal yamba pot pikhidri icham chamba gip ngaktani pikhiba adabu ngasidi Purelgi leijaba paisana khudokka leigadu leire. Jewelry store dudagi tholakaga mamanaba ma thingnaduna mamanabaduna thilamage haidana halakminai. Mamanabadagi girlfriend na lambida call tawrakpadagi anido garden amada lai. Mamanabaduna bye sawradi kuiroi ai haipitangunaramge aduga halasi. Hoida kishu kaide. Mamanabadu magi girlfriend dugi manakta changkhibaga Purelsu garden aduda chattuna sum yenglambani. Garden dugi pampam thamliba domda Sinthado haipet ukhibana Purel lakpani mi kharaga phamduna lei. Purel ne hek kauge tawbaga sanaramliba wariduda chaplepkhre Pureldu. Yar he nangsu yambung na sum tawlaido kaigino thabu pharamani nungmatamana nonda kawrakrabo sawbaka se laaga themraba. Amana amo kanade Robert na propose tawraise kokyakro yengo mana ju piramliba gipsi sanagi necklace ne nongmata no yambungduna nangonda masak thokpa kari pikhrage. Robert imung manung sulingi aduga Purelgi family gi waridi ngarang Sophia na liramiduni yengo anisigi khetnaba nasana khanjarona. Purel moina phamlibadugi maningwaigi marumda leibana moina udabani. Purel su Sinthana khumlakpadu taraga manakta changi khalli. Ayambungbudi thamoi sengna nungsikibani. Purel su maithungduna minok ama tamlai adubu minoktu mapung phahankhidri. Phanamak oidunasu imung manung mathong khangdabadi ai leiba ngamoi. Noina haibado mapadusu nupi atombigi manakta leikhre haiba natra. Machanupidasu ngawre haiba. Mafamdagi tholakpane haibada yamungsu chapchai. Aingonda do hanthaba miting yinglakhini. Chumna imanabaga punba phawba mana yadabani. Phare ainadi aibu mana nungsibiramgadra khanduna leibani. Aduga madi tumina leithokpa ngammi. Pureldu Sinthagi wahai singduna masadu ipa phajinkhre tarang amada leikhre. Aduni nang nungsiba yawdabagini ado Roberti mabuksu yam phai nangbu sumana yam nungsijabani kok yabi khroibema. Wari sanaringai Robert sumoigi manakta lai. Sintha kaidore kapadia. Satka phamthaduna tara iba mapi ka ta taithokpi. Robert Sinthana yarabani ko. Sintha mamanabi aduda yenglai. Robert na ai yam harawe adudi aina chabot kongba tare law chasi ai ataisu pau pikhige. Mamanabi aniduna Sinthabu puduna Robert ki matung inakhi. Numituda Purel thamoi yamna kaiki kanada su taina pham khangda lelakhibani. MBA tamba loiduna Purel sumoigi company bu yingsinba horakpa matangda Sinthagi luhongbagi pau takhibani. Nupadusu Robert kane haiba ma khangki. Asukuiba matamsi Purel nupi amata hanna yengkhidre. Nongma thajadana Sinthana phone tawrakhibadugi matungda ngasina maga unasi laktaba yaroi haibadagi chattuna unarubani. Purel gari thawbadu ngamlaktraduna lambigi mataida thaisinduna ngaya khami.
Garigi sita makokto ngathaduna mamit usilaga lay. Mamangaygi wari sing lubaduna masado ihai hainazadi. Minute khara adamna layramlaga garido mok thauba hawi. Office changdabi magi apartment room da oina gari thauduna lakli. Thaja sutuyep kaba hobadagi laysabi sagatpa khangen henjili. Coaching nena chatlidusu nupa khaina koitan tanarabani. School na nupi ngakta tamba oirabasu atopa school gi satra nupa laktuna thajabu lumba yauri. Lensu thaungamga tinarubana pangan thokpa ingam ngamjadi. Luna tinaba mamanabadasu karam hairuni. Mishum henbana ama oikrasu thaungamgidi machanupi oirambana Lendo prok hek chakle. Message tani Len na. Yenga, nang ngasay coaching chapa bo adyam kira chalido kay gino. Dalen di kay da uiba. Uri ni, nang nadyam khalisi kay gino thaja. Chak pagi wangang mali nang gido dalen. Hoy, yam chai. Adudi inamado ina ne themaluro. Swai da ngoda khay lay di saru. Kay inamano, namay kay ni ngang na. Nupi su phangdraba aise. Hoi, phangdri. Warunu, ama simbige phasab ama simbi ni nachana. Kari, nachan. Kaino. Thaja. What? Wamaigi. Kireda kaiwano. Lana dilauno ko. Thamoi mapan banina funzilaga thambase. Yam wayana tawbani. Aina nang khanjarakpa kuiri. Thaja. Nangna class 8 karakpa school chatpada phaneka set paurakpa matang to adudagini ai nang bui chalamagumna khanba ngamdre tharakliba message tu da thajasu ingangak na pai mamai mamitu su ngaksa ngangsili kari haina message hangadabano hanbam haitri thina su training dabagum masada phawi tathotna bema mai ai kadam talawni he Thajasu mamana kaurakpaga phone du thanamduna tholai. Somda lensu phumjinduna thamlamba thamoigi wasingdo haidokhibadagi iyang yangi. Thajana message tu sindi tawkhraga halaktabaduda amuk pakhatli. Mabungda gaidoga leramdana ne. Leni bo nangi daw sidi. Message halaktini. Saukrajalo toisibo. Lendu leiba yaraktri haike haiduraga Masado ipa pakhatli. Rita sumachawa chakchanaba kaubala amduna chatkri. Len, thajada message amagasu iduna thajilami. Thaja, sauninga su sawgano. Aigi lamen thamoi sigi maralni. Ai swaipam khangdadana haikri. Thaja, noina bungda kate haidokanu ko. Sauningi kaina dumainga tawradine ai sigibanena phari. Nangna sauninga su aingonda loina taino. Please. Noi mungdadi khanganganu ko. Makhadagi Ritana laurai. Bungo, kaidawragi nangbo? Phamungduda haugatpa ngamdrabraba? Chak charasi hairisi phanadi kuirabani ko. Lae. Karino khang nina somda leipam khangdrakansida chak kaina. Phone du thanamlaga chak chaba chakum namda kumtharakli. Somda sumishum henba chak toklaga layolga wari sanaduna leirambani. Mama changlakpaga koldo phatkai. Inge laina. Thoiba, kanaga wari saramni bano. Ima nabagani ma. Inge lay machanupada lurap taw na yengi. Mama amoyna, machana hunglakpa mataw singbu, karigi khangloi. Mishum henbat tumilay, inge lay makhatara Chummi, nangangang natre thoiba. Khangnaba natrasu khanjabadi soidan leramgani masida khoina thinguba yaba matam nate haiba imamuna khangi thoiba nangna sana khangjabra nang yamna honge ni he hongle haiba wahai sida pumnamak yaurabani wa nganglogi khandana imana tumina leibani adubu khutsinadi thinduna takhanganu nangna su nungairoi imana su pamde madu Mishum henba mamana hairiba wasingdu ma laushinba ingam ngamde. Ingelay wa makhatarae. Aroiba semester nina nasana khangna hotno. Matamang handuna layganu karisu kanaba phangloi.
Handakki wasidadi mishum henba bab khara tarakpagum tawi. Nasa waragada tokani thoiba. Phari, lairik su ngak yengo. Phone da sum paiduna laithokanu. Inge lay machagi kadudagi thoglaki tawbaga lakak tawduna machanupada yinglaktuna mo hairei. Thangziliba khongthangdo ngalingai lefo. Leplagi khalliba phirepto lepkanu. Hojiki matam sida onduna set setuna chanaraba matam. Wakal khallo thoiba. Nanga loinariba mido imana muna khangi. Inge lay wahai khara se hairamduna thokri. Hojikti mamana hairamliba marau leiba wahai sing asigi artha khara makhaidi khangli misum henbana. Mamana hairamba akonbagi wahai sida maga layolga loinaba naknaba pamde haiduna nakoinana hairambani haiba ma khangli. Karigino naksinaba yade haiba. Leiriba lotliba warisi karino ima. Pumduna thamliba warisi karino. Ayusi kaidogani. Panama oiduna-su layolbada ay thadokpa ngamloi. Magidamag lepke khankraba ayni. Thangziliba khongthang kaidonongda ayna handooi. Changsinkini panthongpham yaudri phawba ay changsinkani. Mishum henbagi phone du call lakpaduna phone lawkhatuna paikhatli. Layongi call ni laklibadu. Ima changlakpaduda call kaaba. Ay sumali imagi makhon taakina. Imaga wari sanaba loiraba. Hayengdo ay college laway ko. Bubok na magi mapamda chatsina hojik hairami. Tallida idea as ay chatlaro siya khangde. Chatlo he, college su kaba loidura sibu. Ay di yadabayni, hangchite dum lakdoyni. Aboki mapam si kay lamno. Moirangdagini. Moirang pakang na phajakisani, jiksinjaw. Wari siyawni. Haginate. Masak fajabi nupi ma lairena phakradina thamoi kaiduna kaphauba mi yawgadawribani. Kananabu kapidoinoda kapnaba miga laijadi. Laiye nangna khangdaba. Kanano ne? Kona haige. Ado lairenga hak tawsi yabra. Hoi yai. Ngayak lairaga message tharaki tawtho aishi tawragi. Somdasu Thongamga Merinaga wari sanari. Thongamna. Mena. Kaino. As. No matazu phazana khumau kaidawrage. Sidana ina kwak ana hairaktuisi. As haido wado kaino sasat hairo. Ai drama lakpa matam oirabani ko. Tawradamni. Nongmata wari se netana sagnaba yaroidamni. Nongmana wari tagi nongmana drama yengena amu. Adai nongmana wari pari nong tawrani. Ay matamdi ngayakta oirasu khaidokpa sangdi natro. Is imoga taraisina kaino Thongam nang kaidawrage ngasi. Khairakanu taningdi. Aisu sawbaiba miniko. Aina dumi laikhradi nang kapchawsani. Yam pakti na dumai haibado. Kapaluruna ha tawgida ngamba Thongam neisi. Ho kapaga ngamjararo ye ai khatnaragoina laisi sinane ibani dadi pakchadro. Thongam Merinabu nungshina kaujarai. Merina. Kay hage. Thongam no khangnok nok thorai. Yam pakti kay kukumno dubo. Is nangbu phajana kumno odaine aduga muksunong naraine. Yare ay kem haijararoi. Hana gine hamu amuduna phari isau ki joy ho adune. Tham yare nangno hawro koksak haisini. Merina na call do kakri. As aigi thamoi manungda laktana konglaga thamoi mafam sinthungna koi pai pariba kwak haisini. Merina kwak. Len su phanadi kuiri mana thajagi message halakpa ngaiba. Chak chabadu phawba chaba yadaduna chaboi chadaboi hawgatuna laklaga magi phamungda phamduna phonduda yengduna leira ibasi phana kuiri. Ngasai mana chak charamdaida thakiba message tu hojik phawba sin tawdri. Len phamungduda amuk uptuna hiplaga thajagi chatuda yengduna lei. Shum yenglambadagi message tu blue tick set oikre. Len mamit mana ising singi phone screen duda yengduna lei. Thajana typing tawrakpaduda mihundu chengum chenganari. Message ama satla thajagi.
ꯑꯩꯈꯣꯏ ꯇꯥꯃꯣꯒꯁꯨ ꯀꯤꯔꯤꯕ ꯑꯃꯨꯛ ꯃꯩ ꯊꯥꯕ ꯅꯪꯅ? ꯂꯦꯟꯁꯨ ꯃꯩ ꯊꯥꯕ ꯃꯤꯡꯊꯣꯟ ꯉꯥꯛꯇꯨꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯁꯤꯜꯂꯤ꯫ ꯀꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯅꯤ ꯅꯕꯨꯡꯗꯣ꯫ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯗꯥꯂꯦꯟ? ꯃꯦꯁꯦꯖꯇꯣ ꯀꯩ ꯈꯜꯂꯤꯅꯣ ꯊꯥꯖ? ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯑꯩꯕꯣ? ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯇꯧꯔꯣꯏ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯈꯪꯉꯤ ꯊꯥꯖ, ꯑꯗꯨꯕꯨ ꯑꯩ ꯐꯥꯊꯕꯗꯤ ꯉꯝꯍꯧꯗꯦ꯫ ꯗꯥꯂꯦꯟꯅ ꯂꯥꯜꯂꯤꯗꯤ ꯀꯅꯥꯅ ꯍꯥꯏꯕ? ꯂꯥꯟꯁꯨ ꯂꯥꯟꯗꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄꯗꯣ ꯗꯥꯂꯦꯟꯅ ꯐꯣꯡꯗꯣꯛꯄ ꯈꯛꯇꯅꯤ꯫ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯂꯦꯟ ꯊꯥꯖꯒꯤ ꯃꯦꯁꯦꯖꯇꯨꯗ ꯆꯃꯝꯅꯅ ꯄꯥꯔꯒ ꯂꯩ꯫ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯈꯔꯗꯨꯅ ꯂꯦꯟꯗꯤ ꯍꯔꯥꯎꯏ, ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁꯅꯤ ꯈꯜꯂꯤꯕꯗꯨ꯫ ꯀꯩ ꯈꯜꯂꯤꯒꯦ ꯊꯥꯖ? ꯑꯗꯨꯝ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ꯫ ꯈꯪꯗꯦ, ꯈꯜꯂꯛꯈꯤꯒꯦ꯫ ꯒꯨꯗ ꯅꯥꯏꯠ, ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯦ, ꯊꯦꯡꯅ ꯇꯨꯝꯕ ꯌꯥꯗꯦ, ꯑꯣꯐ ꯂꯩꯔꯒꯦ꯫ ꯒꯨꯗ ꯅꯥꯏꯠ, ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯥꯖ, ꯄꯥꯎꯈꯨꯝ ꯉꯥꯏꯔꯤꯀꯣ꯫